ngasi di samkya pabung no kulchando thabak tu khara komladuna machanupi yairima hoigida lakpani mama siza sitaldo mapuroi ba samkya no kulchanga loinana mangol duda kari kari no wari khara sari no kulchan sor ama sangno hondok laga siza nacha ngawbudu sida leirabadi machem siki banara lamhen bisi khara phabagum oine aiba sital nokladuna khumlai samkya isa selam heli hai binuko mi angang oi jabage atuk mangaw thijari ba haidune ada bulai resu sida bulai resu isa sana mathantane maning taw jasanu nokul chan noklai nangna na chakan khatpase kangkhalida mama sije le silem bidai nangna bu hena khoi sinthoi banasu ningjabagum tawine khangtre langna bo onthawna wadore khadom thotoino Sinthoi bane school da mi phuna bagi wari tudi samkya pabung no kulchandu tajibani mahakti sinthoi basi hana hamu adum majemsi yairima gi manakta lairi boidu makhali tanjadu yairima cha puthораktuna mapabung amadi mamasi da pirai yairima tapna pabung sasi da leijare imasi gisu sital machan pi yairima da hairei nawbagi di piramla bro yairima tapna khumlai hai piram nei mase nokul chando machanu pi yere ma da onchin duna hare as isana lon basa sei thakta ba kuire da law isa so phamla babung na lakle base icha ga wari sa gi haiduna lakle bani na yere ma tapna khumjare babung kai tak pi ga da bano nokul chan cha du pai khatlaga khara chinglaga hare nangi na pokno mi ki thorom do kam dau ba babung ba kari taw haibano yairima momo nok na khumlai babong handak ai birthday se pangchau chau han base nachana pamjatre aduna maru oi ba ai gi manaba kharaga khoi imung ka ta pangthok charge khanjare invitation ju yam thorang tau jatre nokul jan tapna khumlai phare ai mai kai desu kana su invite taw roge adu nangi uncle nong dream badu mahakti nang busulu na yam tau jabani nang uncle di invite taurasi yaire ma tapna kaisu kai dia pabong aisu uncle du yohaning dun leirambane ukida busiam koikre sital su haire aina birthday do chai khudingi chawna sili hadati pixale se haidana nachanu pi da haijabane samkya kaidawne laida athum ahau katlaga thamoi sine ichagi yai fanabani jababu aduna bu hena pamjarabane aidi nokul chan noklai madu maksu hekti yabane tida siza aigi wadi laigi su tawro migi su chawna hekta silasi sida leire ichagi bu natane isa sana yaire ma momo nokjai babo aigi de sumpik na tawro sida sinthoi basu kuidrabani mahaki dadi aina fajana chawna sinbige khanjari nokul jan machagi wadu da khumlai hoida ichadi wakhal loksing leibini ichana silagabu babungna karigi yaroi doribano wari sanaringai tanjado nokul chandu magi phone du khinglakpani nokul chan phone du paikhali hello hireima haune babung di gyumlumda nanaw nu piyari ma hoirum da leine kari leire oh phare adudi sida oina laone ai ngairam lagi ko adu nangi anoba accountant du purau babung ga sakhangna naba hoi phare asi hairaga nokul chandu phone kaklaga yairima da onchin duna wari makha tare nasemsi hireima ne ai kai da legi hanglakli bane handak jewelry house ki accountant anobudo thabak tawbada yam seksali yam phai asina bu nasemsi hireima na thagatpada aidi masak su khangri aduna khangna auragena sidoina puro haiki bane yairima su tapna khumlai adudi imase mi su yaurakani haibani na
ai coffee oina kita semluki ge asi hairam laga yairima du changkre nokul chando sital da makha tare siza nasa HEEREIMA su yairima su loina mapung marai phare ne thaje yonja bigi matang du charak labra haina khale sital du khumjare hoi moi samkya ai su madum na kanjai adubo macem se HEEREIMA gi hana karinu khana kise manau nu pide angang khara oiri banina nokul chando cha thakna icha nu pi animak matik loina chare aduga tungda aigi thabak khuding maksu makhoina aigi ikhut ireng se lago dori bani aduna makhoi gi security so ai hauna ba matik chaba imung manunga sanga tawbani aina pamli base HEEREIMA su la leiba ka loina na mapabu gi manakta yawrakle adubu la leibadi chawraba yum adubu obada khajik masadu hangoi jaba phaujai nokul chan nokladuna icha yawrakledna la leibada onchinduna isa sira anoba accountant haibada HEEREIMA tapna khumlei hoi mane pabong asumna la leiba amadi HEEREIMA do thariba sofa do da phamthare sital tapna hare adudi moi samkya isa HEEREIMA su yawraklabinina waring hek sabiramo ai imung damta nokul chan su khumlei hoi phare sisa la leibada onchinduna icha gi mina kari koba kari lamdage la leiba tapna khumlei sir ai la leiba kaujai ahalup dagi ne nokul chan makha tare nang madam HEEREIMA na tambadagi nangi matang da tare adune ibunga thabak tawbada sincerity haibasa loina duna chakadabani ko maduna punchida mai pakadabani HEEREIMA na mapabung da hare babong khoi jali house la leiba lakpadagi yamna hongle haujik tim house aina khwaidagi thajaba employee amadi marup ama oire wari sanari ngaido YAIREIMA do coffee puthoklaga thorakpani ngasidi YAIREIMA do fanek atia machuduga furit black tuga kayadi pakchakre YAIREIMA tapna coffee paise hairaga mapabung machemsi amadi la leibagi mamangduda thami la leibaso haifet coffee do lawraga sip ama chinglaga yengkhalakpani nongma wan thaduna ngakpi khiba nupidu oirambaduda coffee chingkhatkibadu harai YAIREIMA su la leibabu ubada kadaida ukhibanu haibadu ningsinglai adubu wa makhadi taramdana adumak imungda changkre asumna HEEREIMA su waring hak saramlaga la leibaga jewelry house lomda chatkre la leiba tapna harai madam gi yamsede onthona chawkre kana lege mabuk lubi HEEREIMA ne la leibada pakhom pire ai khoi mari ne imasi ne babung ne ai ne duga ipo amane la leiba tapna o adonga sai nupi masa coffee pirambiga ai de madam ge inau nupi oiraba khalure HEEREIMA fat khomla nateda khai deno minai ne HEEREIMA gi khumdorok liba pakhomdo yam hanthana khanbagi wangang dani wadu tabada la leibado mabukning da khali kari wangang ni geside asumna HEEREIMA amadi la leibado jewelry house ki mai kai tamkhre YAIREIMA do mahak ki balcony du dai la leibana chatkibadu to min yeng jahawi car du thaukhre khangladuna mapabung gi manakta amuk lai YAIREIMA mapabung da kaurai babong nokul chana khamlai kari haigi chatombe YAIREIMA nokladuna haire horendo khoita mani do inchang kra leiraga thabiro nokul chan khomlei hoi tharake YAIREIMA do amuksu haire babong nokul chan do adum khomlei haune kari tawrige chatombe kari no nang na haning libudo babung de hekta hayo YAIREIMA nokladuna haire khoige jewelry house dagi aigi birthday ki kana haisige na sumkhaliba nokul chan khamlei kana bu haigadori bano ne manager rosan ga nasemsi ga mangai de YAIREIMA do khoirang khoisaurap khumjarai talida babu ichemsi budi adum yaw dole re manager du ti tali ado jewelry house dagi atopa kana hapsi haino haiba nokul chan do macha gi matau du da hek hairei ho accountant la leibadu hek hapodana mapabung na khumliba adude macha gi wadu da khumpham khangraduna pangkhum hek khumjin bani YAIREIMA do mapabung gi wadu da nokladuna
Hoi pabung, hai na nukselam laga changkre. Nokul chande machagi matau tu da tingak yeng duna le hore. Numidangi matamni HEEREIMA du magi phamung du da phone met laga magi phana khanba hai traba wakhal do asum tawri. Lalai basai. Thabak taw busu yam jaksali. Aduga ipang pang na haiba yam na su ele. Magsa. Aina any situation amada thadok pu chumra. Adudi kai done. Ai gi business success oina ba. Po madi kang da biya tre. Khang hau da na magi phone du call ama lai. HEEREIMA tapna. Dada. Phone da dai nupa ma yam toksina na kumlak lami. HEEREIMA ai gi nuksibe. Nang bu na nau pi HEEREIMA na yam ngamalabro. Asi hairaga nui. HEEREIMA kirap khumi. Da adumai hainaba. Ai gi sumana ngamde. Ai na ngarang ta so makhazai da khubak na thaki bada ngairi bane. Nupa du karem na pe na noklaga hairei. Adu bu haiba. Medium singi. Nangondagi mana saru kaya thokna singba hele haiba. Nongmadi magi minai oigadoroi bane nangdi. Asi hairaga khana noklai. HEEREIMA saurai. Dada, nang du mai sum HEEREIMA gi wangang du already thamko. Wari saragumse. Nupa du na khon kalap hairei. Hey, apangbi. Ai na hari bisi nang singna bane. Hi groups of companies se nangi na khuta tana bane. Ai na matam gi hairako wado. Ima si da nang na insin da na bangtho olo. Ai bu nang na sirabadi khangaba. HEEREIMA tapna hairei. Ai nang na haibadum tawraga lakli bise. Ai na nang sibagi na troda. Adu ai kinum haige. Nupa du khon khara taptharaga. Hairo karino. HEEREIMA so hairei. Day 27 HEEREIMA gi birthday ni. Medium lo haire. Adubo piklasu party macha amadi soidana silakani. Ayaw haibra. Nupa du ngahak khantharaga hairei. Yawru jo. Yam phaba khudong chaba ma ohensi party do. Adu ai nongonda kari tawgodagi haibadudi text oina iraga tharage. Ai thame. Asi hairaga HEEREIMA na wari sariba nupa du phone thamkri. Ngai hak leiraga HEEREIMA gi phone da text ama lai. Madu HEEREIMA na paraduna mathamoi du pena nokthoklai. Machinda singna na soli. Tawgane. Aina soidana tawgane. HEEREIMA. Aina nangbo soidana mimang ikaiba pigane. Asumna numit ado haukre. HEEREIMA du ngasidi direct HEEREIMA da call tawrai. HEEREIMA machem sina yam thajadana call tawrakpaduda tapna paikhalai. Hello, ichemse. HEEREIMA tapna hairei. Nangai lege. HEEREIMA du inga ngakre tapna khumlai. Ai school dai thorakli. Kai haigi chemse. HEEREIMA na khumlai. Adude ai ga muktauna se. Hauji yabra. HEEREIMA gyan mamduna khumlai. Ichemse. Ai kai dalak chauge. HEEREIMA sat hairei. Adude khoi manake fast food da lao. Ai ngairam lage. HEEREIMA so hoi ichemsi haina khumlam laga thamkre. Aduga mabukning da khali. Karino ne. Kai numi no masisiba. Khoi ichemsi sibu. Asi khalladuna machemsi na haiba fast food adu da laklei. HEEREIMA du yamna na famduna HEEREIMA du ngai tu na han leiramlei. HEEREIMA so tapna sangsilaktuna fami. HEEREIMA tapna hairei. Aina nang kauri basai. Nangi birthday gi wakhana ningbai ne. Babung nasu aingonda sinarakle. HEEREIMA di aduma khumlai. Ichemse. Ai de ai birthday sa kaisu sauna siningre. Khoi khara pulaga dum loisilagi khale. HEEREIMA na hekta hairei. Karino. Tumaina pikna kamai loisindoino. Hotel kanglai pakta one day book torase. Aduga nangi so nangi friend circle khai haiba ya ba hairo. Ai gi so babung gi so loi haidine. Karino. Ai khoi siam leiraga kamai pikna tawdoino. HEEREIMA du ngasidi machem sina yam pharakpaduda mabukning su yam nuksirame. Makha tarai. Wei semse. Ai di ichim hoi babung hoina haibado loya jare. HEEREIMA tapna hairei. Aina haise atai nate. Chawna tawba haibase babung gi maini. Ai khoina macha ma oina babung gi apamba du khak pangtokse haibanida. Ado ai nangi birthday gi set kadaba dress to gift oina aina pirage. Se sida leire. Fazai fazade hainuko. Asi hairaga HEEREIMA na HEEREIMA da fajana pek tawba box ama pirei. HEEREIMA du
ꯃꯆꯦꯝꯁꯤꯒꯤ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯣꯏ ꯈꯟꯖꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯀꯦꯌꯔ ꯂꯧꯕꯤꯕꯒꯤ ꯃꯇꯧꯁꯦ ꯎꯖꯔꯛꯇ꯭ꯔꯤ ꯇꯞꯅ ꯍꯥꯏꯖꯔꯛꯏ ꯏꯆꯦꯝꯁꯦ ngasi ichemsina nanaugina haiduna leibiriba dress se ai soidana birthday da setke aduga aina karigi fazai fazadi haiduna ai thamoina khoidare hireima mabukninda noi adubu madu losalaga fajaba wahida hairi hoi adude nangi invitation card to khara yamna namlurage nangna namluba invitation card to nangonda yaurabadi ama piro sample oina pukhrage yairima tapna hairi yarani ichemse ai adum ngasi namtholuraga piraklage ichemse oi babung hoina invite tawbining basungso loi tawrase duga ichemse gi jewelry house ke anobai accountant tu su babung na invite tawsi takpirai ichemse na khara yaubikro hireima khumlai hoi hoi haiduni manager ro sansu yauduni pakhangdi yamlani he nang birthday se asi hairage hireima du noksanai yairima de machemse gi matau tu ta penja duna nokchai asumna yairima gi birthday dugi invitation card to mapabung samkhya no kuljan hireima mama siza singi marup mapang sing yauna invite to baloikre lalai baso magi invitation card to hireima ne pirai lalai bahanglai madam sibukana gi birthday gi invitation no hireima sor sang na hondok laga khomi ai khoi naw no pigine lalai ba ingak ngak na hai sibo madam gi naw no pilai ri ba hai siba hireima noklaga birthday do nganda lao aduga khangnaro ai thabak ama su leire ai halam lagi ko ngasi di lalai ba hireima du chatkre lalai ba se invitation do hangduna yenglai 24th birthday yairima Rajkumari daughter of Rajkumar Nokuljan and Sital Siza lalai ba ngaklap yengi karino nahandi mongpadang lai hai sina mukana oriba ngasi si hireima gi birthday numitni numitu nongthi nongfai chendraba senglaba atia oiri leichil maful singna pana atia da sandokhiduna paklaba samudra da isingi ithak ipomnai bagum uri birthday party du numidangi thorom oibana hotel kanglei paktu ngasi di hek entrance door dagi party da form hall adu fawba machu mamen kya gi leising amadi mit thaklaba light kya duna leitengkhre yairima do professional makeup artist kauduna yam ningthi jana ke khre mahaki masam ado ngasi di sambul oina punduna semlai fajaraba lei angau basing aduna samgi leiting oina sambundu da koirap hapli mamang thangbagi saido maithonggi nakchi anida parapna putharaklaga karli tawi aduga masem se hireima na gift oina pirakpa dress to selai ngasi di dress to aduki matik fajakre yam khutchang na nung kaya thinduna work tawraba baby pink machugi party ground ni ground dugi nangal thangba saruk to tungi ngakli dagi khwang yoba phawba pikna zipper oina sangna habli yairima do masagi fajabaga laigi macha mankhre asom da su lalaiba do ngasi di fajana loisilai mirak tilak labani na dress di fajaba dumak leijabani mahakso black machugi men shirt tugi mathakta maroon machugi coat tuma litle grey machugi formal pen ama selai masam gado masana na halaga flower budget ama pairaga hotel kanglipak tamna kep amada hire tawraga yorakle samkya ibungo Nokuljan mama siza animak amadi sinthoi basu yoraktuna lakliba miyam do welcome tawrai